Naga Lup Senapati district Kuki na Satok Senta with Ating Matangkri. Senapati district in Naga Lup Singueva Mipam Ama Spangtok to Namakata and notice Ama talk trip of how Kudaki Senapati district Manunda Kuki Muation Satok Senta with Ating Matangkri. Naga peoples organized an NPO Natadorak Pachiro Lamada as NPO Tribe Hoho Senapati district women association is the WEM Senapati district student association is the SE upon Mamipam Ama NPO gi conference wala pangthok tuna tha sigi marida gam gi phai gate thoki ba thaudoki matana kupna khanaki hari meeting aduna namit aduda NPO SDWA SDAC amasung supervisory committee gi mioising kuki volunteers na gam gi phai gate thatuna saktak laba madi satpegi maram khangalaba makhata na satpegi ayab pikidaba thong adubo akan mamon kandem toki Mifam masina kupna khanaraba matung thaudo asibu haksina dawbaga loinana makataba notice ama thoktriba phawba Naga miyamna Senapati district manungda Kuki singna satok jasin tawbada khudaktagi athingba thamli fireb asi gamgi fai gate thaudo adugi mayok sathaba collective protest ne hari loinana mari leinaba authority na gamgi fai gate ki thaudo adu haksina lawduna Naga miyamgi hak safety amadi dignity bu ikai khumnatuna Matungda asiguma thaudo amuhana thoktaba thabak lakhotgadabane hena su phungdorakli Manipur lengana sabsaba thaudang laurabadi India na Myanmar Manipur gi lampi thokpo aithokloi sanjoi hanthem Pre-measure gi matamna lailaklaba aikhoi gi ngamkhai amadi lam karigumba Manipur lengana sabsaba thaudang laubiba taragadi India na Myanmar pithokpo aithokloi haina social activist sanjoi hanthemna phongdorakli Social activists asina phongdorakpada ngamkhai gi sayena ba loisinna ba square kilometer marirom park chawba lamgi saru Myanmar pithoki bi yana leiri hairi wafam asi haukiba me kunga tarukta tha ohungi manungda demarcation loisilaba ya heri Manipur si India siem dringai ki leiraklaba maning tamba ningthau pan leba oin leiraklabani Puwari ki thingthang kya da aikhoi gi layoi kraba mathona maringjel phaba ipai pu kya gi thawai kya ga onaduna aikhoi gi ikeng tana yaklamba aikhoi gi ngamkhaini aikhoi gi lamdamni asiguma lamdam asi kumjaing lising ama sama panga nifugu mapan gi September kunga mathoida India tinnaba gi matangna ningthau buda sandraga khuyek pina khiba major agreement aikhoi gi territory amadi lam protection gi wafam yaudra-gasu akhang ahi-singi muat matungina Indian Constitution gi taresuba schedule gi union lista international boundary asi yaujaba tarabasu kariguma Manipur lengakna India lengakta akanba wafam taksinduna pre-measure gi matamda lerambai khoi gi lam maset amata Myanmar natragana atopa lebakta pithokpa yaro hena akanba pressure pirabadi India Myanmar Territorial Exchange ta India na Myanmar Manipur gi lam pithokpigano kariguma pithokiba yabi gi wafam laklawadi Manipur miyam gi akanbi hau irang misi mina yauraktu Manipur may hauna sakani heba akan buwafam Manipur lengangna India lengakta matam sana thambasangi masi tawba tarabadi India Myanmar Territory Exchange ta India na Manipur gilam marik ama phawbo pikhiba oithokti maram asina Manipur lengangna athubada akan ba ware blawduna Manipur miyam gi pukning da leiriba awaba mipai bas ko hanbiu hanasu social activist sanju hanthemna makata na phongdorakli Sandel district ki Indo Myanmar ngamkhai sarukta Territorial Exchange Touba Yaroi Kuki Inpi Indo Myanmar ngamkhai paringda Manipur gi Sandel district ki manungsana lariba border pillar 65 amasum 68 ki demarcation tawdana lariba saru asigi matangda lariba ngamkhai ki sayetnaba si luisinanaba India amasum Myanmar leba ani na hotnarakpada district asigi Territorial Exchange Touba Yaroi hena Kuki Inpi Sandel ki IC na akan mawapam tamlakli Kuki Inpi Sandil na thadorakpa siro lamada Indo Myanmar ngamkhai paringi matangda India amasu Myanmar laibani ki marakta lairib sayetnaba si lusinanaba gi matangda thasi ki marida India government ki Ministry of External Affairs na thokiba warol adu yaba ngamroi amadi Territorial Exchange tawnaba thorang reject taw heri Sirol asina makha taraduna Myanmar gi Cabo Valley ga taingana Sandel district ki Khengzoi subdivision gi manung ngamkhai paringda lariba khulsing asi Kuki miyam gi ipai puna thambiram ngamkhai gi saruni maram asina hariba saru asida demarcation natragana Territorial Exchange ki thaba mata mafam asida khundari bi yellow community gi ayaba yaudana madi hana tanaramdana sathaba yaro heri
ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯕ ꯂꯝꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯀꯤ ꯁꯤꯚꯤꯜ ꯕꯣꯗꯤꯁꯤꯡ, ꯚꯤꯂꯦꯖ ꯆꯤꯞꯁꯤꯡ ꯑꯃꯗꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯌꯥꯝꯒ ꯇꯥꯟꯅꯔꯝꯕ ꯇꯧꯗꯨꯅ ꯑꯃꯗꯤ ꯈꯪꯍꯟꯕ ꯇꯧꯗꯨꯅ ꯉꯝꯈꯩ ꯄꯔꯤꯡꯒꯤ ꯆꯌꯦꯠꯅꯕ ꯂꯣꯏꯁꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯨꯀꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯂꯝꯕ ꯂꯝꯕꯨ ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯤꯊꯣꯛꯅꯕ ꯈꯟꯅꯈꯤꯕ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ꯫ lam demarcation tauba haibisi sumnagi isam samba technical goeba thaba manati masi khundariba yum farm dharmaga mari lenaba siengnaba mafam amadi tungi miyoi lising kya da hakthengna soangadoriba thaba amani hana sufungdorakli report ki matung ini square mile 1.4 rungi territory exchange taunabiki proposal Kuki Inpi sandil ni yaroi ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯂꯝ ꯑꯁꯤ ꯂꯩꯕꯥꯛ ꯂꯩꯉꯥꯛꯀꯤ ꯂꯂꯣꯟ ꯄꯣꯠ ꯑꯃꯅꯤ ꯗꯤꯃꯥꯔꯀꯦꯁꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯀꯤꯂꯣꯃꯤꯇꯔ 2.8 ꯁꯥꯡꯕ ꯉꯝꯈꯩ ꯄꯔꯤꯡ ꯑꯁꯤꯗ ꯌꯨꯝ ꯀꯩ ꯁꯥꯗꯨꯅ ꯃꯤꯔꯣꯜ ꯀꯌꯥ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯒꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯍꯦꯛ ꯇꯧꯕꯗ ꯐꯦꯃꯤꯂꯤ ꯀꯌꯥ ꯗꯤꯁꯄ꯭ꯂꯦꯁ ꯇꯧꯗꯨꯅ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯅꯨꯡꯗ ꯇꯣꯈꯥꯏ ꯇꯥꯍꯟꯕꯗ ꯅꯠꯇꯅ ꯀꯜꯆꯔꯦꯜ ꯁꯔꯚꯥꯏꯚꯦꯜꯗ ꯆꯥꯎꯅ ꯁꯤꯡꯅꯕ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯂꯛꯂꯤ ꯃꯔꯝ ꯑꯁꯤꯅ ꯕꯣꯔꯗꯔ ꯗꯤꯃꯥꯔꯀꯦꯁꯟꯒꯤ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯗ꯭ꯔꯤꯉꯩꯗ ꯀꯨꯀꯤ ꯏꯟꯄꯤ ꯆꯥꯟꯗꯦꯜ ꯀꯨꯀꯤ CSOꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡꯒ ꯍꯥꯟꯅ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡ ꯊꯕꯛ ꯇꯧꯅꯕ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯇ ꯇꯛꯁꯤꯜꯂꯛꯂꯤ ꯂꯣꯏꯅꯅ ꯏꯟꯗꯤꯖꯤꯅꯁ ꯔꯥꯏꯠꯀꯤ ꯃꯇꯥꯡꯗ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅꯣꯔꯝꯁꯤꯡ ꯑꯃꯗꯤ Indian Constitution ki matung ina tawgadabani hawjuk laiba asigi marak anisigi marak satharibu wari asigi manungda Ministry of External Affairs amasu mari lenaba authority khudimangna right history amadi border paringda laiba community singi sentiment ngana thabak tawgadabani border village singda laiba kunja singi dam Kuki Inpi sandelna matam pumbuda lepkani amadi aikoi gi lam identity amadi tunglam sata solakadaba thabak sing tawrakpada aikoina tumini yengduna laithok Kuki Inpi sandil gi mekedi gi thamrakli national highway basically nobody's property. This is national highway, nation's property nina all the community na which security own hairapado issue ajaba polochi zagi koina potential sonana daw thokiba Gamena kay gumakan taw truwiti gamena kay gumba ako ise initiative law tagati akoina ma kana maka satagani haina haigi bado akoina haigi matungina mo minili go ba consultative meeting amabanina seminar tawbanina akoina musigi haigi bino manegi matung banna tumakti ako matung kay tuksare aduka konjigi haigi ba ano sa ita akoina Bueno, ane fu besigi maram di lagi uling laiba miang gi awaba miang yo sigi miang matam digo na irang digo na sawa thakwe ke do boge poche phangna da poche tangba do ba ba mai ke do ta economic blockade tok sala pasina mar mo na na ai bu taw mo tam da yamna hena miam do wa ga da ba ba na ading mathatta government na sum Haiba nomini sigi consultant meeting sinbaga loinana haiba se da mokana makasa tharapada makoi bigi maigeri to ya to koni haibagi assurance mo piro banina haibagi bando ye thuksare hana do